इम्फाल ईस्ट डिस्ट्रिक्ट के असेंबली कॉन्स्टिट्यूएंसी मरीना कोनबा मफमदगी यामलबा मियामना मणिपुर के आर्म फोर्सेस स्पेशल पावर्स एक्ट लौथो मणिपुर की येलो फुरुप मसेल खतनानबा सिनबा इंडिया की लालोंग यानिंगदे हाइदुना खोंगसत चटख्रै मणिपुर के चीफ मिनिस्टर एन बीरेन सिंह खुदक मसागी फमदगे रिजाइन तगदबने हाइना मिजोराम की ख्वाइदगी चावरबा पॉलिटिकल पार्टी अमा ओइरिबा मिजो नेशनल फ्रंट MNF ना डिमांड तौरक्ले मियाम की इहौ लापदगे स्कूल कॉलेज थिंगदुना लाखिबा अदु हयेंगदगी महौसागम हांगलगनी हाइना स्कूल एजुकेशन अमदि हायर एंड टेक्निकल डिपार्टमेंट ना खंगलक्ले सिलचर मेडिकल कॉलेज हॉस्पिटल चथरीबा पोस्टमार्टम की रिपोर्ट मतुंग इना जिरिबाम की थौदोक्ता लैखिदबा नुपी अंगांग तरुक अदु नोंगमै मरुना पानबगी मफम कया लई हाइना मरी लेनबा ऑफिशियल सिंगना फोंदोरक्ले अमदे कर्बी आंगलोंग ऑटोनोमस काउंसिल के चीफ एग्जीक्यूटिव मेंबर ना कुकी जो रिफ्यूजी सिंह कर्बी आंगलोंग दा लैबे यारोय हाइकिबा दुबो ऑल पार्टी हिल्स लीडर्स कॉन्फ्रेंस के प्रेसिडेंट J.I. काथारना कंडेम तौरक्ले खरमजरी ISCOM न्यूज की मणिपुरी पाव मियंग ताबिरी पुमनमकपो तराम नोक्जरी हौजिक मपुंग ओइबा पाव पिजरी इम्फाल ईस्ट डिस्ट्रिक्ट के लमलाई एसी की मनुंग चन्ना लैबा नोंगदा कमेंग खुंजाव लंपाक्तगे हौदुना यौरबुंग गर्ल्स हाई स्कूल फावबा मियाम की अचौब रैली अमा चटख्रै ngasi रैली अदुदा पोइरै अपुनबा लैमरोर मैरा पाइबी पालेम नकोनबा एसी मरी हाइबदे लमलाई एसी खुंद्राकपम एसी अंद्रो एसी अमदे खुराई एसी के मसिंग यामलबा मियोय कयाना सरुक यादुना ngasi मणिपुर पुंबदगे आर्म फोर्सेस स्पेशल पावर्स एक्ट लौथोकदबनी मणिपुर ड्रैकोनियन लॉ थमजिनबा यानिंगदे अमदे मणिपुर की येलो फुरुप मसेल खतनानबा सिनबा इंडिया की लालोंग यानिंगदे हाइदुना लमलाई एसी अमसुंग पालेम नकोनबा एसी मरी के मसिंग यामलबा मियाम की खोंगसत अमा चटख्रै हाइरिबा खोंगसत असिगिदमक मसिंग यामलबा नुपी ओइबिसिंगना नोंगदा कमेंग लंपाक तमना लागलगा मियाम पुल्लबा मतुंगदा खोंगसत अदु हौकी मसिंग यामलबा मियाम की खोंगसत अदु नोंगदा लंपाकतगी हौरगा लमलाई तमना लागतुना पुंगदोंबंग फावरगा यौरबुंग लंपाकता लमथुंगफम ओइदुना अपुनबा मियाम की ओइबा वारेप कया सुलौकी खोंगसत अदुगा मरी लेनना पोइरै अपुनबा लैमरोल मैरा पाइबी पालेम की प्रेसिडेंट बिमोलाताना हाई लमदम असिदा था तरमपल सुपना कुकी टेरोरिस्ट सिंगना चथरगलिबा लान असिगे चैथेंगी अवाबा मरक असिदा अमुक आर्म फोर्सेस स्पेशल पावर्स एक्ट थमजिल्लकपा असि यानिंगदे जरा हेंदुना मिसी मिना कया मायोकनदुना यामना वाना एक्ट से लौथोकपा होरकलबा मतुंग इखंग खंगौदना ngami matagum amuk na hongnana tampaki police station tarukta afspa re impose toksilakliba asi lamdam asige miyamna sukya yabangamloi india lengakna thamjilakliba afspa asige marumda makhatana miyot minai sathanaba khotnariba asi chapchana mayoknana ba ikoi pumnamakna sem chaduna leibiro loinana india na lamdam asida khundaminariba yellow furup singe marakta divide and rule policy sanaduna खतना हन्नबा सिल्लिबा थौरांग असि खुदक्ता लेपु पोइरे अपुनबा लैमरोर मैरा पाइबी पाले नॉर्थ ईस्ट यूनाइटेड क्लब्स ऑर्गेनाइजेशन न्यूको मणिपुरी स्टूडेंट्स फेडरेशन MSF लमलाई ब्रांच अमदे अमावावा तेलौ यूनिट ना पुन्ना खुसन्नदुना सिनबा खोंगसत अदुदा सरुक याखिबा मियामना मणिपुर पुंबदगी आर्म फोर्सेस स्पेशल पावर्स एक्ट लौथोकदबनी मणिपुर ड्रैकोनियन लॉ थमजिनबा यानिंगदे तमथीरबा मिहातपा सिंह फादुना चैराक पिगदबनी मणिपुर की येलो फुरुप मसेल खतनानबा इंडिया सिनबा लालोंग यानिंगदे मणिपुर हौजिक थोकलिबा इरांग असिगी वारोइसिन पुरऊ मणिपुर की अपुनबगी सक्तम कायबे यारोय इंडिया मणिपुर मुथतपा यारोय नुपी अंगांग हाटपा टेरोरिज्म की थवोंगनी थाबा प्लेकार्ड कया पाइखिबगा लोइनना खोलाव कया सुलावखी मणिपुर के पुंबगी सप्तान सिंबलालो मणिपुर के लोग पुंबगी सप्तान में इंडिया सिंबलालो मणिपुर को मदद यासमा मणिपुर को मदद यासमा मणिपुर को मदद यासमा मणिपुर को मदद यासमा मणिपुर की सप्तान मणिपुर की सप्तान मणिपुर की सप्तान मणिपुर की
Manipur Sidaida, Lajariba, Iram Damsdaka, Isagi Yumda, Isagi Iramda, Lanjanaga refugee Oyapa, Luna Siki Wariba, Pibam Sidaida, Amuxumum in a Gamena, Hariba, Patamjalapa, Ivan 1958 Tamjalapa, Masina Takudi, Iramda Manipur, Mutalage, Hibini, Adogi, Mayokani, Asiaki, Hariba, Exi, a Pamsa Sunaya. Hai bas patam jai masih Manipur ki lemai tiki masih lokok ki kadang ni masih tham mapam sila sana basuya roi masih lokok ki kadang hai bagi kongsa adu ko loina na ai khoi ima ka mo hai jiba je kaino da jiri da peke bangang masa boyang na nuksi hai tana hatok pi giba adu ma terrorist sing ado madu phar ga matik chaba sarak pi kadang ni hai ba dima adu ko loina na Instagram me na ai khoi ki Manipur da chang chena mai horon de ki le ba Kango masen nuksisana le puita kaibong tadra koi kango masen nuksina ta nabat silak pat thoksin thorang se masi khodak liya ko dawni masi sungai yaroi Amaramda, murder of children and women is the act of terrorists. Stop terrorism. Stop killing innocent children and women. Revoke, reimpose, upspy in Manipur immediately. Haina Thaba, Banner Makada, Ziri United Committee, JU Sinat Sinduna, Nasi Ayupung Tara Makai Taba Matamda, Ziri Bangi, Babu Paradaleba, Congress Office Ki Mamangda, Wakat me from Cray, Nasigi, Wakat me from Aduda, we want justice, repeal Armed Forces Special Powers Act, Kulingakpa Pabayani. We want peace. The central government must not divide Manipur. Amadi marvelous volunteer terrorists Lokto Ohaiba placard Paiduna Masing Yamlaba Jiri Miamna Wakat Mifam Pamki Mifam Asigi Matanda Zeyu Sigi Jemen Maipaksana Mangangna Paumising the Haikibeda murder of children and women is the act of terrorists. Stop terrorism, stop killing innocent children and women, revoke, reimpose, upspy in Manipur immediately Matang Amadi Imfalgi Laimakong Army Capta Changkiba Kamal Babu Mangkibaki Matangda Nasigi Wakat Mifamasi Pamjabani Haina Paumising the Fondoki Wakat Mifamasi the Saruk Yakibi or Ziriba Maira Paibiki President as Susila Devina Haikibada Ziribam the Yam Nungai Tabatodo Ama Oina Nupi Ahum Angang Ahum Abadi Ahal Ani Masung Mahiroi Ama Siki Batodogasi Yam Nungaite Kuki terroristina Mihatina Hat Kiba Nupi Angang Singda Kuta Kiba Asi Yaningde Mihat Asida Senariba Sing Atubamatam the Paduna Jairak Piu Asiguma Tagdok Asina Aroiba Oira Sanuhaina Fondoki Wakan mi famadu the Saruk Yakibi Jiribam the Gay Liranjam Ravana Haikibada Nasi Mahakna Hajaribasi Pen the Bagi Wakatni Nasidi Ekoi Maite Sing Asi Nomakang the Nasire Masida India government na Yeng Muralade Ekoi Hositi Siba Kiraktre Equiki Kulngapa Isa Sing Paba Yaroi Mama Ekoi Lading Eda Kanabusuki de Haina Pendana Paumi Singda Paudam Ki Nupi ahum aduga angang ahum punna taru phaga matam khara manghra matungda akoina hatuoga ba kurianda thamdiba adugi matungda madugi yaninga phongdok boina hairibum tamthiba nihat adugu yaninga phongdokwa aduga nihat adu chatha thamdinga da der bodi je phangdinga da hairibum mioi sipajingiba mangriba mioi singdo madu hado nombi damakta jili nadi committee na 48 hours Kung nifuga ni Pangi, jadi saya kata kata, hal ini semua dia terkait dengan family sehingga sinang hamba. Adu bagi di mana mak government atau orang cakap tiba, okey awas ni, jadi saya menung duda, ihau hausa ba, sahata ama, koi kamang hadagi, sahata ama, hendak atau apa, angang ama, koi state actor, koi senior SP, nectar na, lucingba, koi tim na. Hoji Paugadi, Madu Makata Vision Bagi process lady. India ke sarkar su ubi tere koi Manipur se loi na to ga mui mul lagai kal ngaraba khande India sarkar da mul lagera mun maso ngamoi matrik laite imam ayam lady ngai Manipur kai bangamoi phari ba mi pune maksu mara laite la khato piro mara laite ba mi wa han bi mantri ki jum thugai de haidela kari ki phadoi ba mi hat padi moina geng le raga ke hat to khare ja ke hat khare su ke hat khare mayam de kariga kana na ngau raga khang na ngau ra ko ki na mi hat padi
มาเฮาหัดบ่ค่อยเด็ดทีเดียวไม่ใจหาละดีไม่เลยคนจังเครไม่มาโทษนะจังเครManipur Chief Minister N. Biren Singh Kudakta Masagi Phamdagi resign togadabani haina Mizoram gi khwaidagi chauraba political party ama oiriba Mizo National Front MNF na demand tawrakle ngasi aizol pawmi singa unaba amada Mizo National Front MNF ki Media and Publicity ge General Secretary VL Krahin Jobana haikibada Manipur da jo community gi myoi kayabo hatpa amadi asok apan nang haliba kaya asigi yenglaga central government na khudakki oiba khongthang ama lokhat kadabani hainasu taksin ki makhatana MNF na Manipur Chief Minister N. Biren bo leiba nga pangamdaba amadi power bo lan seasonaduna kanglop ki lal thoale haina maral sikhi Chaliba sahi asige November kunithai phawada jo community ki mioi chani taramapal hadhan khrei church ki building sahum humpu tugai khrei yum lising taret hena mai thadok han khrei amadi khongang sani romdagi mioi lising nifuma thoi hen babu mayum makai leitabadagi lanjen hale haina mahakna makhata ki Mizoram ge hanagi Chief Minister oiramba Joram Thanga ge matamda Manipur yauna Myanmar amadi Bangladesh tage lanje lakhiba jo kangbu singbu mahakna Sana Thangnaba, Laifam Sinduna, Sangjapam Piramki, Masikitamag, Hanagi Chief Minister, Joram Thangabo, Tagatpa Ulaki, Masikimatakta, Mizoram Dege, Raja Sabagi MP Oriba, K. Van Levena, Parlamenta, Jo Community Singe, Yapanabagidamag, Wafam Gaya, Bukatki Bagidamak Taso, MNF na, Hainingai Letana, Tagat Lehaiki. Manipur Chief Minister must resign. Central government must act decisively. The ongoing crisis in Manipur, exacerbated by the catastrophic failure of Chief Minister N. Biren Singh government, demands immediate and resolute action. The suffering inflicted upon our Zawfate brethren due to ethnic conflict has reached intolerable level. Chief Minister Biren Singh's inaction and misuse of power have only worsened the situation, making his continuation in office both untenable and shameful. His leadership has not only failed to resolve the crisis, but has also perpetuated the suffering of innocent people. We demand that Chief Minister Biren Singh step down immediately. Furthermore, the central government must take urgent, decisive action to end this crisis once and for all, ensuring that the people of Manipur reclaim their democratic right and dignity. In a nation celebrated as the world's largest democracy, the continued erosion of human rights and attack on religious sanctuaries betray the foundational values of justice. Ziribamda Misam Hatkiba, Togdoksing Amadi Center na Armed Forces Special Powers Act, Nauna Tanzilakbadagi, Miam Horaktuna, Minister Amelekayagi, Yumay Tabayauna, Amang Ata Togan Kiba, Togdoksingi, Matunda, Pam the Togdoksing Makatana Toktanaba, Lengakna Internet Mobile Service, things in Kibagaloinana, School College, things in the Lakibadu, Haying the Gihona, School College Sing, Hangdok Lehana Education, SK Director, Ellen the Komana Tadorakpa, Zerul Amade Kangalakle, Mobile Internet Service ki oinadi Marile Naba, Loisang Singdagi, Athingba Ase, Hangdok Pagi Wafam, Fongdorak Palai Tre. Haukiba November gitang kun mathoidiki ngasi phawba mobile internet service ta athingba thamliba asi athuba matamda hangdok piyo haina Manipur State Council All India Students Federation na lengakta appeal tawrakle mahairoi lub asina thadorak pasirol amada lub asige joint secretary laisemba maitaina makha taraduna sahigi oiba Aroiba exam sing Naksilakpa Made class 10 Made 12 ki exam sing Naksilakpa Asida Mahiroi sing the Hena Awaba Hanjin Piduna Lairiba Asi Lengak Amadi Marile Nabasingna Tawoida Bani Haina Lawi Lakliba December Gitang Anidege class 10 gi pre-board exam sing Haugadari Bani Atopalebak sing the day Lan Taurabasu education free zone Ohenduna Mahima sing Tamhali Haibagaloinana Tungi Yumbi Ogadoriba Mahiroi Singbo Hen Awaba Bibigano Haiki.
State government amadi central government anigi makhada Manipur da laiba loisang sing kokomina nimit nini shutdown lauthokibage saruk ama oina ngasi nini janba aroiba nimita thong hangduna lairamba department sing da kokomi gi thomi singna tongan ba department sing thonglonjin khrei kokomi gi thomi singna forest office BSNL office employment exchange office sericulture office horticulture office block office da satuna shutdown gi wahanthok lehenna khanghalamki kokomi jiribam branch ki thomi singna su excise office post office SDC office forest office sing su thingjin ki panbayai handak jiribam da apikpa angang yauna mioi taruk tamthina hatkiba aduda senari singi mathakta matik chaba chairak pinanaba chaliba tha asigi tara tarukta kokomina taksinduna laingapta numit tare ni matam thaduna lakhibani hariba matam adu loikhibadage laingakna thabak oina onthoraktabadage ngarang kokomigi maikai mahiloi sang amadi essential service sing yaudana laingaki oiba department sing numit nini gi shutdown lauthokibane Tha sigi tara tare ta thokiba jiribam gi thogdokta phaduna pokhiba nupi angang taruk mathangi numit kharanida makhoigi asiba hakjang oina barak turelda tautharakpa thengnarakhraba matung Silchar Medical College Hospital SMCHK mirel sangda thamduna postmortem satharakhiba adugi chemical report natana atopa findings sing tawba loire haina mari lenaba official amana phongdorakle postmortem report ki matung ina SMC hospital gi mirel sangda purakhiba tha tarak khakta ngairiba laisram lamngan bagi mandomsa telem thoibi chahi kuntrama thoibi gi machanupi telem thajaman bi devi chahi nipal el haiton bi devi chahi kunmanga haiton bi gi chahi ohum khakta ngairiba machanupa singkhai nganba amade nupa macha asigi mabok wairani devi chahi humpu makhoi taruki haksangda nongmai maruna panbagi mafamsing lai haina official asina makhatana phongdoraklei tha asigi taramatoida thokiba jiribamgi atopa thogdok amada yummai chakpada yauramba mioi aniki asiba hakchang singsu postmortem tawbaloi khrei report ki matung ina asiba hakchang oina phangkiba chahi humbudrani thoi suraba maibam ke so maitei amadi chahi humpu mari suraba lasram baren maitei gi hakchang maina chakhibagi khudam changdam phangki hairi Thasigi kunmanga da Karbi Anglong Autonomous Council KAAC gi Chief Executive Member Toliram Ranghangna Karbi Anglong gi Center Bazaar da pangthokiba lam patayan thokpagi thoram amada Manipuragi Kukijo refugee lising ama changsilakliba asi Karbi Anglong da leiba yaroi haikiba wafam adu haifam thokte haina Meghalaya madi Assam gi maru oiba political party ama oiriba All Party Hills Leaders Conference APSLC gi President J.I. Katharna phongdorakle party asina ngarang Karbi Anglong gi difudagi thoglakkiba cherol amada makataraduna Haujik oriba phibam asida Karbi Anglong gi Autonomous Council gi Chief Executive Member ama oriba misak amana asigumna phongtokpa asiya ningde madugi mahutta kuki jo refugee sing karigumba mafam asida sangsilak laharabasu Assam lengak amadi Autonomous Council asina makhoibu ngak senduna relief camp ama sabiduna tangai phadaba thabak sing paikhat pham thoi loinana Manipur lengakna maitei amadi kuki jo furup anigi marakta thoglakliba irang asigidamak kandin tawbaga loinana athuba matamda mahosagi phibamda hanjil handuna kuki jo refugee singbo masa masagi lamda amuk hanjil hannaba thaurang tawbiyo haina appeal tokpham thoi amaramda haujik tongan ba media report singi matung ina Bangladesh ta Hindu Bengali singi mayok ta thokliba irang asina maram oiraga Hindu Bengali kaya ama Karbi Anglong amadi India ge atop state singda sangsilakle hairi laibak thibadi matang asidadi Chief Executive Member na Hindu Bengali refugee sing leiba yaroi haidriba karigino hangki nakal amaramda uripok apunba loop amadi uripok nupi apunba loop na Manipur gi police station tarukna konba mafam singda nahongnana Armed Forces Special Powers Act thamjilakliba asi loktho haina taliba demand asibudi party asina saugatle loinana jiribam abdi Manipur gi atai mafam singda misam hatpagi thawong sing akan mamongda kandem tawi kanagumba kharana insillaga
Furup animaki miyamda misi mina thokan maman ba thawong sing asisu party asina condemn tawi maitai amadi kuki jo furup ani asi indigenous Indian Mongolian ngaktani masida ayambana Iranian Aryan ge mioi singna mapung oina semgatpa India laingakna leibak asigi awang nongpok state singda lairiba miyambu hainadabagi mong utliba asi party asina condemn tawi hainasu makhatana phongdokle Indian Army amadi Manipur Police ki personnel singna thasigi tangkun mangada laimakong Army camp ta sangkhibedagi thiba khangdana lairiba Lasram Kamal Babu gi langla langjil thibagi thabak hianna kansin magaloinana laimakong amadi masiga tainaba khulsingda joint search operation sing kana jathari haina Army gi official singdagi phangba pau amana hairi Search operation ase mai pakna ba haiduna laimakonggi akoibada lairiba khulsingi makok thongba al singa toina pau phongnaduna makhoidagi lawba yaba matengsu lawri hana official singna khangalakle Kasar Dima Hasau amadi Tamenglong district ke lodi kasari haina khangnariba Manipur border area ge Try junction ama oiriba mafam asida lone yadaba mioi khara zathok sasin tawre haiba pau ama phangbadagi kasar police na akan mamongda thiba humbagi thabak zathakibaga loinana foot patrolling zathakre hairi hojik phawbagi oinadi mifa mipungi paudi leitri haina makatari Iramda masiki tang labo aza Rajkumar Singh Hajit Singhna haukiba November ki tang 18da masagi anaba amana maram oiraga C21 Defense Colony New Delhi da laiba masagi mayimda laikhidabada oza asine hinglingeda Manipuri jagoi ki damak kathokpaga loinana laubiramba tawbiramba thabak singbo ikai khumnajabaga loinana ngasi nungthil pung ama taba matamda All Manipur Arts and Culture Students Union amak suna Oba Pongdokpagi mifam ama Union asigi mayai loisangda pangthokhrei mifam aduda maksugi members singna laikhidrabagi mafamda ikai khumnaba utuna minute ani tumina leptuna laikhidrabagi thawaina mapugi laikolda ingna sikna laibiba oirasanu haina thauni zakhi hausi sanabagi paw mu pizari Ngasigi sanabagi pauda Basketball Federation of India gi mityang makhada West Bengal na yumbu oiraga Kolkata da chatliba tha asigi kunma pandagi hauraga December manga foba pangthokadawriba kuntrama palsuba National Youth Basketball Championship ta saruk yagadaba Manipur gi team ase Kolkata gi damak Imphal thadokhrei Manipur team asida sanaroi taranithoi amadi official ahumna saruk yari team asigi official singdi Hawaibam Dinesh na coach Gyanaranjan Koizamna assistant coach madi Salam Ekena manager ni state team asina ngasi Imphal thadok lamdaida Manipur Basketball Association gi official singna yai proposal piduna Imphal International Airport ge lamthaki All Manipur Football Association na sinduna chaliba tha asdagi Hauduna Lamlong Tongkong Artificial Turf Ground da Zathagani Tauramba Taratare Suba Manipur State League Amadi Taramanga Suba Amfa Senior Women's Football League Hauzik Landam Asida Oirakliba Irang Asina Maram Oiraka Lakliba December Thagi Ani Suba Hapta Dagi Hauragani Haina All Manipur Football Association ge Secretary na Thadorakpa Zerol Amana Kangalakle Rollerball Federation of India gi midyang makhada Assam na yumbu oiduna chaliba tha asigi kuntra dagi hauraga December ama phawba Rudra Singha Rollerball Ground da pangthokadawriba anisuba East Zone Junior Boys and Girls Rollerball Championship ta saruk yagadaba Manipur gi team semkhrei ahanba oina zonal amade national championship ta saruk yagadawriba Manipur team asida sanaroi taranithoi amade official ani yauri state team asigi official da El Zugindrona coach amade El Opendrona manager ne haina Manipur Rollerball Association gi general secretary na thadorap pasirol amana khangalakle Haryana na yumbu oiraga December kunmathoi amadi kunithoi da Gurugram da pangthokadawriba ahanba Men and Women Physics Sports Championship da saruk yanaba Manipur gi body building team semkhrei
Manipur ki team asida saruk yagadoriba bodybuilder singdi Warsim Sesam Leimapopam Abhishek Oinam Rishikesh Khetrimayum Anand Nelson Thaunauzam Nicholson Rajkumar Hawaibam Surdas Nongthang Leimazam Thoksom Yesna Maite Zoizet Waikom Moirang Mayum Zekni team official da N Ratan Singh Haina All Manipur Bodybuilders Association na Thadorakpa Selol Amada Khangalakle Loisilakpada Maru Oiba Pau Amukana Pizari Imphal East District ke Assembly Constituency Marina Konba Mafamdagi Yamlaba Miyamna Manipur ke Armed Forces Special Powers Eklokhu Manipur ke Yelhow Furuk Masel Khatna Nabasinba India ke Lalong Yaning de Haduna Khomsa Satkrai Manipur District Minister N. Biren Singh Kudak Tamasagi Phamdagi resign Tabadabani Haina Mizoram ge Khwaidagi Sauraba Political Party ama Oriba Mizo National Front MNF na demand tawrakle Miyam gi ihau lakpadagi school college tingduna lakhiba do hayengdagi mahausagom hanglagani haina school education madi higher and technical department na khangalakle Silson Medical College Hospital as a Thariba postmortem report Matung ina Jiribam gi thokdok talai khidaba nupi angang taruk adu nongmai maruna pandagi mafam kaya lai haina mari lenaba official singna phongdorakle Amadi Karbi Anglong Autonomous Council ke Chief Executive Member na Kukijo Refugee Singh Karbi Anglong da laiba yaro haikiba dubo All Party Hills Leaders Conference ke President J.I. Kathar na condemn tawrakle ISCOM News na Pizaba Manipuri Pau matang asidalo sinjari miyeng tabiri ba pumna makpo mukana kurumjari